चीफ मिनिस्टर की पुनिंग सिंजरे यूदी लीगलाइज तौख्रे गंजादी लीगलाइज तौखिरोइद्रा रोमियो युमनाम यू लीगलाइज तौबगी मतंगदा पाम पाम दमत कया फोंदोकनरे फोंदोकफमसु थोए डेमोक्रेसी नि कनासु लांदे यू लीगलाइज तौबदा लेंगांगना यामना पामलिबसे पामफम थोए मरमदे मणिपुर हिरम खुदिमक्ता मिपाल तांगदुना हिंगी हाइबसे अमुक निंगसिंग नद्रबसु मिपुम खुदिमक्ना खंगनरब वाफमने सेंटर की पिरकलिबा बजेट खरा असिना मणिपुर चलाइबनी हाइबसे मिपुम खुदिंगना खंगनरिबने नीरगा हिंगबा स्टेट ने करिगुंबा मतमदा लाइंगाक पाइरिबा इसिल इनाउसिंगनसु नीबा चटकनी खनबदा मसा मथंता इकाइबा पोकपा मतांगसु कायरक यावरमगने करी तौसिगे थिरकपदा यू लीगलाइज तौबदे सही अमदा लाइंगाकी इनकम लुपा करोड़ 7 नत्रगा 4 लाखनी पानरकपसिदा लीगलाइज तौनिंगबा मसाना ताबने मालेम असी कोरोना की चैथेंगी मथक्ता रशिया अमदी यूक्रेन की लान चिंगबा लाल मचा मचा कया थोकलिबसिगी चैथेंग कया अमा फंगलिबने असुमना यामना वारिंगै तालक्सिदा सेंटर द नीबा चलुबदा चैरकपा मतांगसु यावरमगने प्रजा सिंगी माइकेदगी यूबु लीगलाइज तौबसे इंटेलेक्चुअल कयासु यावबा पांबगे मद फोंदोए मरमदे चही कयामुक यूबु खुलाई पाइबा नहारोल सिंग फाउबा यावना थिंगदुना लाए अदुबु मसी थिंगना थिंगना हेना थकपा हेलाए मणिपुर ख्वाइदगी हेना किनरिबसे खुलाई पाइबा नहारोल सिंग असिनी हाइबदा हाइमनबा थोक्त्रबने मखोइना यू थिंगना होनबदा फू चैबदी लाइरदना हाटपा फाउबा याउख्रबने अदुबु थिंगबा ngambadi लाइरदना हेना हेना हेंगलकले निसा थिंगबगी खोंजंग संगसेललिबा माइरा पाइबी सिंग संस्थान सिंग अमदे क्लब सिंग असे मखोइना निसा थिंगबदी लाइरदना मखोइ मसा अमदे मखोइगी इमुंग मनुंग फाउबा थिंगबा ngamjadabana ayambane पोटरान यावरबा फत्रबा यू थकपदगे लीवर अमदे किडनी सोक्तुना सिकिबा मीगी मसिंग थीबा ngamdaba मखै यामनख्रे मरमसिना अकोनबदा यू लीगलाइज तौदुना पोटरान यावदबा असेंगबा यूबु चांगकना पिथक्तुना करी अहोंगबा लाई यंगलसी हाइदरकपा मसाना ताबने यू लीगलाइज तौबदा लाइंगांगना यू सुंगबगी थबगसे कास अमसुंग ट्राइबल खरदमक खुदोंग साबा पीगनी हाइबसिदे यामना लानबा वाफमनी हाइनिंगे मरमदे सेकमाई फयेंग खुरखुल अंद्रो लैमराम कक्सिंग कैसामथोंग मेजरखुल काखुलोंग असिना चिंगबा हाइरिबा खुलसिंग असिदे चही कयागी ममांगदगे यू सुंगदुना पैसा पाइनख्रबने हौजिक मखोइ खरदंगदा यू सुंगबगी खुदोंग साबा पीबा हाइबसे अकुटपदा लैतौबा अतोंगबदा लैथोनबा हाइबदुने मखोइदी थबक चंगले कोटा प्रमोशन कारे कोटा लाइरिक तमलबसु स्कॉलरशिप मफम खुदिंगमक्ता खुदोंग चाबा ngakta फंगदुना लाक्लबने हाइबगी लोइबा नाइरोय मणिपुर की अपुनबा लमगे चादा मरफु द्रागनि थोइदे ट्राइबल इसिलिनाउ सिंगना पाइदुना लैरिबने मसिदगे मखोइना खुदोंग चाबा कया फंगदुना लैरिबने लाक्सनिंगलिबा वाफमदे यू सुंगबा से तमी सिंगसु यावहनबियो क्वालिटी लैना सुंगबा यू सिंग अदु लैंगाके मरी लैनबा लोइसंग सिंगना सेंगी सेंगदे चांगयेंग तौदुना लौसनबीरगा लोइरे सेंगदबदुना कोक हेक हाइदोख्रगा लोइरे करिसु लैतबा वाने पोरोमपाता लैरिबा लैंगाके डायरी असिदा फार्मर सिंगना पुथोकपा संगोम सिंग लौबीरी अमदे प्रजा सिंगी अवाबा कयासु कोहनबीरे मतौ असुमना तमी सिंगना पुथोकसबा यू लैंगाकना पॉलिसी अमगी मखादा लौसनबीरबदे प्रजा सिंगना यामना नुंगाइजगने अमरोमदा मणिपुरदा सुंगबा यू मपानदा थादोकनी हाइबसे यामना थागतनिंगाइने मपानगी युंगांग मणिपुर पुसिंदुना पिथकनी हाइबसे यामना पंगबगी वाने मपानदगी पुसिलकपा यू मतम सुपगी ओइना थिंगबियो मपानदगी पुसिलकपा यू अदु पोजान यावरमलबसु मणिपुर लैंगांगना करिसु तौबा ngamgani थाजदे पोजान तौबी तौदे हाइबदु लैंगांगना मतौ करमना खंगदोगलगा मणिपुरदा पुसिलकदौरिबनो हाइबदुसु मयेक सेंगना हाइदे मपानदगी पुसिलकपा युंगांग सिंगना हक्सांग सोकपा यामना हेली हाइरिबने मदुगी महुता मणिपुरगी यू असिना अंगांगबा थकपा पांबा मियोइ सिंगिदमक अंगांगबा मसु संगबीरगा लोइरे करिसु लैतबा वाने गंजा लीगलाइज तौबदा येलकदबा मी मसिंग याम लोय मरमदे मणिपुरदा गंजा थकपा मीगी मसिंग यामदे लोइनना मपान लमदा थादोखिगदबा ngaktane यूदगी यामना हेना चही अमदा लुपा करोड़ लिसिंगना खुजिंग ओइना इनकम फंगने मतांग असि यौरबदे मणिपुर सेंटर द नीद्रबसु इकोम कोमना हिंगबा यागने यू थकपा योनबगी कांगलोन सेमदुना इमा लुपसिंग खनखिगने सीएम एसडी डिमांड गे मतांग द कुपना खनरे यू लीगलाइज तौरगा स्कूल कॉलेज ता हेक्ता यू थकलगने मफम खुदिंग यू फंगनी हाइबा वाखलोन आरानबने
ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯤꯕꯁꯤ ꯌꯨ ꯌꯣꯟꯕ ꯊꯛꯄꯒꯤ ꯆꯥꯡ ꯍꯟꯊꯅꯕꯅꯤ꯫ ꯌꯨ ꯌꯣꯟꯕ ꯊꯛꯄꯒꯤ ꯀꯥꯡꯂꯣꯟ ꯁꯦꯝꯂꯒ ꯏꯃꯥ ꯂꯨꯞꯁꯤꯡꯒ ꯈꯟꯅꯈꯤꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯗ ꯄꯨꯂꯤꯁꯁꯤꯡ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯅꯕ ꯃꯤꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯥꯏꯋꯦ ꯄꯦꯇ꯭ꯔꯣꯜ ꯐꯦꯖ 3ꯒꯤ GPS ꯌꯥꯎꯕ ꯒꯥꯔꯤ 12 ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯝꯊꯥꯈ꯭ꯔꯦ꯫ ꯂꯝꯊꯥꯈꯤꯕ ꯂꯝꯁꯤꯡ ꯑꯗꯨꯗꯤ ꯇꯃꯦꯡꯂꯣꯡ, ꯅꯣꯅꯦ, ꯀꯥꯡꯄꯣꯛꯄꯤ, ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CMꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯋꯥ ꯉꯥꯡꯕꯗ ꯃꯔꯝ ꯂꯩꯅ ꯉꯥꯡꯍꯟꯅꯤꯡꯉꯤ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯄꯪꯌꯣꯟꯗ ꯌꯣꯟꯕ ꯌꯥꯔꯣꯏ, ꯂꯥꯏꯁꯦꯟꯁ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯅꯒꯗꯕ ꯅꯤꯌꯝꯁꯤꯡꯒꯤ ꯑꯣꯏꯕ ꯆꯦ ꯑꯃ ꯄꯨꯊꯣꯛꯂꯒꯅꯤ꯫ ꯆꯦ ꯑꯗꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡ, ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯇꯥꯟꯅꯒꯅꯤ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡ ꯁꯣꯛꯀꯗꯕ ꯌꯨ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯄꯥꯛ ꯁꯟꯅ ꯐꯪꯂꯤꯕ ꯑꯁꯤ ꯐꯪꯍꯟꯗꯅꯕ ꯍꯛꯆꯥꯡ ꯁꯣꯛꯂꯣꯏꯗꯕ ꯃꯈꯜꯒꯤ ꯌꯨ ꯑꯀꯛꯅꯕ ꯆꯥꯡꯗ ꯐꯪꯍꯟꯕꯅꯤ ꯍꯥꯏꯈꯤ꯫ CMꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯥꯏꯋꯦ ꯆꯠꯄ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯋꯦ ꯄꯦꯇ꯭ꯔꯣꯜ ꯁ꯭ꯀꯤꯝ ꯑꯁꯤ ꯍꯧꯗꯣꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯍꯥꯏꯋꯦ ꯄꯦꯇ꯭ꯔꯣꯜ ꯐꯦꯖ 3 ꯑꯁꯤꯒ ꯄꯨꯜꯂꯒ ꯄꯨꯟꯅ GPS ꯒꯥꯔꯤ 22 ꯁꯨꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯋꯥꯈꯜꯂꯣꯟ ꯆꯨꯝꯊꯣꯔꯛꯄ ꯑꯃꯗꯤ ꯄꯤꯄꯜ ꯐ꯭ꯔꯦꯟꯗꯂꯤ ꯑꯣꯏꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯦꯀꯥꯅꯤꯖꯝꯁꯤꯡ ꯆꯪꯕꯅ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯁꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯏꯪ ꯆꯤꯛꯅ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯝꯂꯦ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔꯁꯤꯡꯗ ꯍꯥꯟꯅꯗꯒꯤ ꯄꯨꯂꯤꯁ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯉꯁꯤꯗꯤ ꯕꯦꯍꯥꯡꯗꯒꯤ ꯍꯧꯔꯒ ꯖꯦꯁꯥꯃꯤ ꯐꯥꯎꯕ ꯁ꯭ꯇꯦꯁꯟ 30 ꯊꯝꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯄꯥꯟꯗꯒꯤ ꯗ꯭ꯔꯒ ꯄꯨꯁꯤꯜꯂꯛꯂꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯥꯛꯄꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯊꯥꯖꯕꯗꯒꯤ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯄꯨꯂꯤꯁ ꯎꯔꯒ ꯆꯦꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯂꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯌꯥꯎꯔꯤ ꯍꯥꯏꯈꯤ꯫ꯉꯁꯤ ꯂꯝꯊꯥꯈꯤꯕ GPS ꯌꯥꯎꯕ ꯒꯥꯔꯤ ꯑꯗꯨ ꯑꯃꯃꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 10 ꯇꯣꯡꯕ ꯌꯥꯒꯗꯕ ꯒꯥꯔꯤꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯔꯜ ꯑꯁꯤ ꯀꯅꯥꯒꯤ ꯃꯔꯜ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯒꯤ ꯒꯥꯔꯤꯅꯤ ꯈꯟꯅ ꯁꯤꯖꯤꯟꯅꯕꯤꯅꯕꯁꯨ CMꯅ ꯑꯄꯤꯜ ꯇꯧꯈꯤ꯫ CMꯅ ST ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤ, ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃꯗꯤ ꯆꯪꯉꯤ, ꯑꯊꯨꯕꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯤ ꯍꯥꯏꯈꯤ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 350ꯒ ꯀꯣꯟꯅꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃ ꯐꯥꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯧꯖꯥꯈꯥꯏ ꯏꯈꯥꯏ PSꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤ ꯃꯨꯍꯝꯃꯗ ꯐꯥꯔꯤꯁ ꯎꯗꯤꯟ ꯆꯍꯤ 25 ꯀꯧꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 350ꯒ ꯀꯣꯟꯅꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯅꯣꯔꯊ AOCꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯂꯂꯣꯟꯕ ꯑꯃꯅ ꯋꯤꯡꯒꯔ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯈꯥ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯗꯤꯃꯥꯄꯨꯔ ꯔꯣꯝꯗ ꯄꯨꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ SP ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯤꯕꯀꯥꯟꯇꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯝꯐꯥꯜ PSꯀꯤ OC ꯏꯟꯁꯄꯦꯛꯇꯔ N ꯏꯉꯣꯁꯥꯅ ꯂꯨꯆꯤꯡꯕ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:35 ꯔꯣꯝ ꯇꯥꯕꯗ ꯅꯣꯔꯊ AOCꯒꯤ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯨꯍꯝꯃꯗ ꯐꯥꯔꯤꯁ ꯎꯗꯤꯟ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯁꯤꯡ ꯑꯗꯨ ꯁꯦꯂꯣꯇꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯐꯩꯒꯟꯗ ꯂꯣꯠꯇꯨꯅ ꯄꯨꯔꯝꯕꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ CJM ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ 9ꯒꯤ ꯑꯣꯏꯕ ꯄꯨꯂꯤꯁ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯐꯥꯒꯠꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ PS ꯑꯃꯗꯤ ꯐꯧꯖꯥꯈꯥꯏ ꯏꯈꯥꯏ PSꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯀ꯭ꯋꯥꯛꯇꯥ ꯑꯦꯔꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯦ꯫ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯤꯒꯅꯨ, ꯁꯩꯁꯛꯄꯤ ꯔꯥꯅꯤ ꯁꯔꯃꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯃꯤꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯟꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯥꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯍꯥꯏꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯀꯥꯡꯂꯨꯞ ꯑꯃꯤꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯒꯚꯔꯟꯃꯦꯟꯠꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕ ꯑꯃꯁꯨꯡ ꯏꯁꯩ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯀꯤ ꯑꯄꯨꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯕꯅ ꯀꯅꯥꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯠꯇꯗ ꯑꯃꯤꯛ ꯑꯃꯁꯨꯡ ꯑꯃꯤꯛꯀꯤ ꯕꯦꯟꯁꯤꯡꯅ ꯁꯤꯡꯒꯔ ꯑꯁꯤꯗ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯦ꯫ ꯂꯩꯉꯥꯛꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯍꯥꯞ ꯂꯤꯇꯔ ꯕꯣꯇꯜ ꯊꯤꯡꯂꯤꯕꯁꯤ ꯌꯥꯔꯕꯗꯤ ꯍꯟꯗꯣꯛꯄꯤꯌꯨ꯫ TH ꯖꯣꯏꯀꯨꯃꯥꯔ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯡꯒꯜ ꯌꯨꯁ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯡꯕꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯦ꯫ ꯑꯗꯨꯕꯨ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯍꯥꯞ ꯂꯤꯇꯔ ꯕꯣꯇꯜ ꯊꯤꯡꯂꯤꯕꯁꯤ ꯌꯥꯔꯕꯗꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ
Packaged Drinking Water Manufacturer and Allied Industry Manipurgi Executive Member su oiriba Thangjam Agrogi Managing Director Thangjam Joy Kumar na phongdokre wafam asi ngarang lamlongda leiba Ligla Bakery gi kunmanga suba exclusive outlet hangdokpagi thauramda phongdokhibane pangthokiba thauramda mari leinana wa ngangladuna MD Joy Kumar na hai kumja lising amaga chamapan marfudraga mathoidage Ligla hogdorokhe 2017 dage outlet hangba hogduna ngasi phawbada item chamagi mathakta puthokpa ngamle laingak na single use plastic thingba saugatle adubu half liter bottle thingba si yarabadi handok piyo lambi yauna tongan ba mafum singda swaiduna leidiba plastic amade bottle sing bottle bank thamduna chaidana bahotna re chaidiba plastic sing chaihendana bagi thodang logjage haikhe loinana Ligla Bakery gi kunmanga suba outlet ase hangdokpaga mari leinana isai nongmai gi thoram su pangthokpaga loinana miyam gi pukning chingsin khe aroi bada tabiri bapum namak pu thaga chare